ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯔꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯄꯥꯝ ꯁꯟꯗꯦ ꯉꯥꯛꯈ꯭ꯔꯦ꯫ ꯀꯨꯝꯁꯤꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯔꯝꯅ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯗꯒꯤ ꯒꯨꯗ ꯐ꯭ꯔꯥꯏꯗꯦ, ꯏꯁꯇꯔ ꯁꯟꯗꯦꯅꯆꯤꯡꯕꯁꯨ ꯅꯤꯡꯅꯣꯠꯁꯪꯗ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯩ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯔꯝꯅ ꯃꯌꯥꯝ ꯃꯤꯄꯥꯏꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯁꯨꯡ ꯂꯣꯛꯗꯥꯎꯟꯒꯤ ꯃꯔꯝꯅ ꯃꯌꯥꯝ ꯌꯥꯝꯅ ꯋꯥꯅꯔꯕꯁꯤꯗ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯇꯦꯟꯕ ꯋꯥꯄꯥꯎ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ꯫ ꯏꯁꯣꯔꯅ ꯌꯥꯕꯤꯔꯕꯗꯤ ꯏꯁꯇꯔ ꯁꯟꯗꯦ ꯐꯥꯎꯕ ꯃꯊꯪ ꯁꯥꯔꯃꯣꯟ ꯊꯥꯗꯣꯛꯆꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯌꯥꯝꯅꯁꯨ ꯍꯥꯏꯖꯕꯤꯌꯨ꯫ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕꯅꯤ, ꯒꯨꯗ ꯐ꯭ꯔꯥꯏꯗꯦꯒꯤ ꯃꯃꯥꯡꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯍꯣꯂꯤ ꯃꯟꯗꯦ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯩꯇꯩꯔꯣꯟꯗꯗꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯀꯥꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯤꯁꯨꯅ ꯃꯍꯩ ꯄꯥꯟꯗꯕ ꯍꯩ ꯄꯥꯝꯕꯤꯕꯨ ꯁꯤꯔꯥꯞ ꯇꯧꯈꯤ ꯑꯃꯁꯨꯡ ꯅꯤꯡꯅꯁꯪ ꯁꯦꯡꯗꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯤꯁꯨꯒꯤ ꯃꯇꯤꯛꯀꯤ ꯃꯔꯝꯗ ꯋꯥꯍꯪꯁꯨ ꯍꯪꯈꯤ꯫ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯩ ꯄꯥꯟꯗꯕ ꯍꯩ ꯄꯥꯝꯕꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯥꯛꯅ ꯂꯦꯡꯕ ꯐꯕ ꯋꯥꯄꯥꯎ ꯄꯟꯗꯨꯞ 12, ꯄꯗ 12-ꯗꯒꯤ 13, 10-ꯗꯒꯤ 13, ꯑꯗꯨꯒ ꯃꯥꯊꯤꯅ ꯂꯦꯡꯕ ꯐꯕ ꯋꯥꯄꯥꯎ ꯄꯟꯗꯨꯞ 19, ꯄꯗ 19-ꯗꯒꯤ 22ꯗ ꯎꯕ ꯐꯪꯏ꯫ ꯃꯥꯛꯅ ꯂꯦꯡꯕ ꯐꯕ ꯋꯥꯄꯥꯎ ꯄꯟꯗꯨꯞ 19, ꯄꯗ 12-ꯗꯒꯤ 14 ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯃꯁꯨꯡ ꯍꯌꯦꯡꯒꯨꯝꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯕꯦꯊꯥꯅꯤꯌꯥꯗꯒꯤ ꯆꯠꯊꯣꯛꯄꯗ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥ ꯌꯥꯎꯕ ꯍꯩ ꯄꯥꯝꯕꯤ ꯑꯃ ꯑꯊꯥꯞꯄꯗꯒꯤ ꯎꯗꯨꯅ ꯏꯕꯨꯡꯉꯣꯅ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯐꯪꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯦꯡꯂꯛꯂꯦ꯫ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯅ ꯃꯗꯨ ꯇꯥꯅ ꯂꯦꯡꯂꯛꯂꯕꯗ ꯃꯅꯥ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯗꯦ, ꯃꯔꯝꯗꯤ ꯍꯩ ꯄꯥꯟꯕ ꯃꯇꯝ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯍꯩ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯁꯨ ꯅꯉꯣꯟꯗꯒꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯩ ꯆꯥꯗꯁꯅꯨ꯫ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯗꯨ ꯇꯥꯔꯦ꯫ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯄꯥꯝ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯌꯤꯁꯨꯅ ꯃꯇꯤꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯕꯦꯊꯥꯅꯤꯌꯥꯗꯒꯤ ꯖꯦꯔꯨꯁꯥꯂꯦꯝꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯕꯦꯊꯥꯅꯤꯌꯥꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯐꯥꯎꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯖꯦꯔꯨꯁꯥꯂꯦꯝꯗ ꯆꯪꯂꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯕꯦꯊꯥꯅꯤꯌꯥꯗ ꯑꯃꯨꯛ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯟꯗꯤ ꯊꯥꯔꯁꯗꯦ ꯍꯥꯏꯕꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯕꯦꯊꯥꯅꯤꯌꯥꯗꯒꯤ ꯖꯦꯔꯨꯁꯥꯂꯦꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯌꯤꯁꯨ ꯆꯥꯛ ꯂꯥꯝꯂꯝꯃꯤ꯫ ꯂꯝꯕꯤ ꯃꯄꯥꯟꯗ ꯃꯅꯥ ꯄꯨꯡꯕ ꯍꯩ ꯄꯥꯝꯕꯤ ꯑꯃ ꯎꯔꯗꯨꯅ ꯏꯕꯨꯡꯉꯣꯅ ꯍꯩ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯩ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯍꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯄꯦꯟꯈꯤꯗꯦ꯫ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯍꯩ ꯄꯥꯝꯕꯤ ꯄꯨꯝꯅꯃꯛ ꯃꯅꯥ ꯄꯨꯡꯀꯣꯛ ꯀꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯍꯩ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯃꯅꯥ ꯄꯨꯡꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯍꯩ ꯄꯥꯟꯗꯦ꯫ ꯃꯅꯥ ꯀꯦꯟꯈꯤꯗꯨꯅ ꯃꯔꯨ ꯀꯣꯛꯂꯕ ꯍꯩ ꯄꯥꯝꯕꯤꯗ ꯃꯍꯩ ꯄꯥꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯩ ꯄꯨꯝꯅꯃꯛ ꯃꯅꯥ ꯄꯥꯟꯗ꯭ꯔꯕ ꯃꯇꯝꯗꯁꯨ ꯃꯅꯥ ꯀꯦꯟꯕ ꯅꯥꯏꯗꯅ ꯃꯅꯥꯅ ꯌꯣꯝꯁꯤꯟꯗꯨꯅ ꯍꯧꯔꯤꯕ ꯍꯩ ꯄꯥꯝꯕꯤ ꯑꯁꯤꯗꯗꯤ ꯃꯍꯩ ꯄꯥꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯥ ꯅꯠꯇꯅ ꯃꯍꯩꯗꯤ ꯑꯃꯠꯇꯁꯨ ꯄꯥꯜꯂꯝꯗꯦ꯫ ꯄ꯭ꯔꯚꯨꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯍꯩ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯁꯤꯔꯥꯞ ꯇꯧꯈꯤ꯫ ꯍꯩ ꯄꯥꯝꯕꯤ ꯑꯗꯨ ꯀꯪꯈꯤ꯫ ꯃꯁꯤ ꯑꯉꯛꯄ ꯊꯕꯛ ꯑꯃꯅꯤ꯫ ꯍꯩ ꯄꯥꯝꯕꯤꯕꯨ ꯁꯤꯔꯥꯞ ꯇꯧꯔꯒ ꯀꯪꯍꯟꯕꯁꯤ ꯇꯁꯦꯡꯅꯃꯛ ꯑꯉꯛꯄ ꯊꯕꯛꯅꯤ꯫ ꯌꯤꯁꯨꯅ ꯑꯅꯥꯕ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯐꯍꯟꯕꯤꯈꯤ, ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕꯤꯈꯤ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯈꯥꯝꯈꯤ, ꯃꯤ 5,000 ꯄꯤꯖꯈꯤ, ꯑꯇꯩ ꯑꯉꯛꯄ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯐꯕ ꯊꯣꯛꯍꯟꯕ ꯑꯉꯛꯄ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯩ ꯄꯥꯝꯕꯤꯕꯨ ꯁꯤꯔꯥꯞ ꯇꯧꯕ ꯑꯁꯤꯃꯇꯪꯗꯤ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯍꯟꯕ ꯑꯉꯛꯄ ꯊꯕꯛꯅꯤ꯫
ꯌꯤꯁꯨꯅ ꯀꯔꯤꯒꯤ ꯍꯩꯠ ꯄꯥꯝꯕꯤꯕꯨ ꯁꯤꯔꯥꯞ ꯇꯧꯕꯤꯔꯤꯕꯅꯣ? ꯏꯁ꯭ꯔꯥꯌꯦꯜꯕꯨ ꯍꯩꯠ ꯄꯥꯝꯕꯤꯒ ꯆꯥꯡꯗꯝꯅꯩ꯫ ꯃꯈꯣꯏꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕ ꯗ꯭ꯔꯥꯈꯥ ꯏꯪꯈꯣꯜꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯍꯩ ꯄꯥꯟꯕꯁꯤ ꯏꯁꯣꯔꯅ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯃꯤ ꯑꯣꯏꯍꯟꯕꯤꯗꯨꯅ ꯃꯅꯥ ꯄꯨꯡꯕ ꯍꯩꯠ ꯄꯥꯝꯕꯤꯒꯨꯝ ꯁꯦꯝꯕꯤꯔꯦ꯫ ꯃꯁꯤ ꯃꯈꯣꯏꯅ ꯃꯍꯩ ꯄꯥꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯖꯥꯇꯤ ꯈꯨꯗꯤꯡꯅ ꯃꯈꯣꯏꯒꯤ ꯃꯄꯥꯟꯅ ꯕꯣꯔ ꯐꯪꯕ ꯌꯥꯅꯕꯒꯤꯗꯃꯛꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯔꯨ ꯀꯣꯛꯄ ꯍꯩꯠ ꯄꯥꯝꯕꯤꯒꯨꯝ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯕꯨꯗꯤ ꯏꯁꯣꯔꯅ ꯃꯅꯥ ꯄꯨꯡꯍꯟꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯉꯥꯏꯖꯔꯤꯕ ꯃꯁꯤꯍꯥ ꯑꯗꯨ ꯂꯥꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯂꯧꯁꯤꯟꯕꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯌꯤꯁꯨꯕꯨ ꯂꯧꯁꯤꯟꯕꯤꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯁꯤꯔꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯀꯪꯁꯤꯜꯂꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯃꯍꯩ ꯄꯥꯟꯕ ꯉꯝꯂꯔꯣꯏ꯫ ꯉꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯁꯤ ꯑꯅꯧꯕ ꯏꯁ꯭ꯔꯥꯌꯦꯜꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛꯇ ꯃꯅꯥ ꯄꯨꯡꯂꯕ ꯃꯅꯥ ꯀꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯍꯩꯠ ꯄꯥꯝꯕꯤꯒꯨꯝꯅ ꯁꯦꯝꯕꯤꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯄꯤꯅꯕꯤꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯗ꯭ꯔꯥꯈꯥ ꯏꯪꯈꯣꯜ ꯑꯣꯏꯅ ꯁꯦꯝꯕꯤꯔꯗꯨꯅ ꯉꯥꯛ ꯁꯦꯟꯕꯤꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯗ꯭ꯔꯥꯈꯥ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯗ꯭ꯔꯥꯈꯥ ꯄꯥꯝꯕꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯩ ꯄꯥꯟꯕꯁꯤ ꯏꯁꯣꯔꯅ ꯄꯥꯝꯃꯤ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯍꯥꯏ, ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯈꯜꯂꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯃꯍꯩ ꯄꯥꯟꯅꯅꯕ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯃꯍꯩ ꯑꯗꯨ ꯏꯇꯠ ꯇꯠꯅ ꯂꯩꯅꯅꯕ ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯝ ꯍꯥꯞꯂꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯅꯉꯣꯟꯗꯒꯤ ꯃꯍꯩ ꯊꯤꯔꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯥ ꯄꯨꯡꯕ ꯎꯄꯥꯜ ꯑꯣꯏꯍꯟꯕꯤꯈꯤꯕ ꯄ꯭ꯔꯚꯨꯅ ꯉꯁꯤ ꯅꯉꯣꯟꯗꯒꯤ ꯃꯍꯩ ꯍꯦꯛꯄ ꯂꯥꯛꯂꯦ꯫ ꯄ꯭ꯔꯚꯨꯅ ꯅꯉꯣꯟꯗꯒꯤ ꯃꯍꯩ ꯍꯦꯛꯅꯤꯡꯉꯥꯏ ꯐꯪꯒꯗ꯭ꯔꯥ? ꯅꯪꯅ ꯇꯧꯕ ꯊꯧꯒꯜꯒꯤ ꯃꯄꯥꯅ ꯁꯤꯡꯂꯨꯞ ꯆꯥꯎꯈꯠꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯟꯊꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯉꯁꯤ ꯄ꯭ꯔꯚꯨꯅ ꯌꯦꯡꯕ ꯂꯥꯛꯂꯦ꯫ ꯅꯪꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤ? ꯅꯪꯅ ꯄꯤꯕ ꯁꯥꯈꯤꯒꯤ ꯃꯄꯥꯅ ꯄꯥꯄꯤ ꯀꯌꯥꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯃꯥꯒꯤ ꯈꯨꯌꯥꯗ ꯆꯪꯖꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯄ꯭ꯔꯚꯨꯅ ꯌꯦꯡꯕ ꯂꯥꯛꯂꯦ꯫ ꯅꯪꯅ ꯄ꯭ꯔꯚꯨꯗ ꯀꯔꯤ ꯎꯠꯀꯗꯧꯔꯤ? ꯅꯪꯒꯤ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄ꯭ꯔꯚꯨꯅ ꯌꯦꯡꯕ ꯂꯥꯛꯂꯦ꯫ ꯅꯪꯅ ꯊꯃꯣꯏ ꯍꯥꯡꯗꯣꯛꯇꯨꯅ ꯄ꯭ꯔꯚꯨꯗ ꯑꯈꯥꯛꯄ ꯂꯩꯇꯅ ꯌꯦꯡꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯩꯊꯕꯤꯈ꯭ꯔꯕ ꯅꯪꯉꯣꯟꯗꯒꯤ ꯉꯁꯤ ꯄ꯭ꯔꯚꯨꯅ ꯊꯋꯥꯏꯒꯤ ꯃꯍꯩ ꯊꯤꯕ ꯂꯥꯛꯂꯦ꯫ ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯃꯍꯩ? ꯅꯨꯡꯁꯤꯕ, ꯍꯔꯥꯎꯕ, ꯏꯪꯊꯕ, ꯀꯨꯏꯅ ꯈꯥꯡꯕꯤꯕ, ꯆꯥꯟꯕꯤꯕ, ꯑꯐꯕ, ꯊꯥꯖꯕ, ꯄꯨꯛꯅꯤꯡ ꯇꯞꯄ, ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕ ꯄ꯭ꯔꯚꯨꯅ ꯅꯉꯣꯟꯗꯒꯤ ꯐꯪꯒꯗ꯭ꯔꯥ? ꯂꯥꯛꯂꯣ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯕꯨ ꯃꯅꯥ ꯄꯨꯡꯕ ꯍꯩꯠ ꯄꯥꯝꯕꯤ ꯑꯣꯏꯍꯟꯕꯤꯔꯤꯉꯩ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯍꯩ ꯄꯥꯟꯕ ꯍꯩꯠ ꯄꯥꯝꯕꯤ ꯑꯣꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ꯫ ꯏꯁꯣꯔꯅ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ, ꯅꯨꯡꯁꯤ ꯊꯧꯖꯥꯅ ꯊꯜꯂꯕ ꯏꯄꯥ ꯏꯁꯣꯔ, ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯍꯩ ꯃꯅꯥ ꯄꯨꯡꯕ ꯍꯩꯠ ꯄꯥꯝꯕꯤꯒꯨꯝ ꯁꯦꯝꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥ ꯅꯍꯥꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯩ꯫ ꯑꯩꯈꯣꯏꯅ ꯃꯍꯩ ꯄꯥꯟꯗꯨꯅ ꯃꯤ ꯈꯨꯗꯤꯡꯅ ꯑꯩꯈꯣꯏꯗꯒꯤ ꯕꯣꯔ ꯐꯪꯕ ꯌꯥꯅꯅꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯍꯩ ꯄꯥꯟꯗꯕ ꯍꯩꯠ ꯄꯥꯝꯕꯤ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏ ꯁꯤꯔꯥꯞ ꯐꯪꯂꯕ ꯍꯩꯠ ꯄꯥꯝꯕꯤ ꯑꯣꯏꯕ ꯄꯥꯝꯖꯗꯦ꯫ ꯑꯩꯈꯣꯏ ꯑꯀꯪꯕ ꯍꯩꯠ ꯄꯥꯝꯕꯤ ꯑꯣꯏꯕ ꯄꯥꯝꯖꯗꯦ꯫ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗꯨꯅ ꯃꯍꯩ ꯄꯥꯟꯕ ꯍꯩꯠ ꯄꯥꯝꯕꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯃꯍꯩ ꯄꯥꯟꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯂꯦꯟꯖꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ꯫ ꯑꯥꯃꯦꯟ꯫